ꯍꯩꯕꯒꯤ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯌꯥꯝ ꯊꯤꯅ ꯍꯩꯔꯕ ꯁꯂꯥꯗ ꯁꯣꯏꯕꯗꯒꯤ ꯃꯣꯔꯣꯛ ꯁꯣꯏꯕꯗꯒꯤ ꯁꯤꯡꯖꯨ ꯁꯣꯏꯕꯗꯒꯤ ꯍꯩꯕꯗꯒꯤ ꯍꯩꯔꯕ ꯃꯤꯁꯛ ꯁꯛꯇꯤ ꯎꯠꯂꯛꯇꯕꯤꯗ ꯑꯗꯨꯝ ꯇꯧꯔꯕꯀꯣ ꯁꯛꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯁꯛꯇꯨꯗꯤ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯛꯇꯤ ꯀꯌꯥ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯛ ꯌꯥꯎꯍꯜꯂꯛꯀꯅꯤ ꯃꯄꯥꯡ ꯂꯩꯔꯦ ꯊꯣꯏꯗꯤꯡꯁꯦ ꯉꯧꯔꯕ ꯉꯧꯗ꯭ꯔꯤꯕ ꯑꯆꯥꯔꯒꯤ ꯃꯣꯔꯣꯛ ꯊꯕꯛ ꯇꯧꯕꯗ ꯌꯥꯝ ꯌꯦꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯝ ꯌꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯍꯧꯖꯤꯛ ꯌꯥꯝ ꯃꯌꯥꯝ ꯃꯥꯅꯦ ꯌꯥꯎꯁꯪ ꯑꯍꯧꯕꯅꯦ ꯉꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝ ꯂꯩꯔꯦ ꯈꯥꯃꯦꯟꯁꯤꯟꯕ ꯃꯔꯣꯏ ꯋꯥꯎ ꯍꯥꯎꯔꯅꯤ ꯃꯆꯨꯁꯦ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯅ ꯊꯣꯡꯕꯤꯔꯤꯅꯦ ꯂꯩꯊꯣꯛꯏꯁꯦ ꯀꯩꯅꯣ ꯃꯊꯪ ꯅꯝꯃꯛꯇꯣꯏꯅꯦ ꯍꯥꯏ ꯇꯣꯝꯊꯤꯡꯉꯥꯟꯕꯤ ꯍꯥꯏ ꯃꯤꯁ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯏꯀꯥꯏ ꯊꯤꯒꯟꯈ꯭ꯔꯦ ꯇꯣꯝꯊꯤꯡꯉꯥꯟꯕꯤ ꯖꯣꯁꯤꯂꯥ ꯄꯥꯟꯊꯣꯏ ꯏꯀꯥꯏꯗꯅ ꯂꯣꯠꯈꯤ ꯂꯛꯁꯃꯤ ꯕꯤꯁꯣꯌꯥ ꯃꯃꯤꯡ ꯐꯥꯎꯗꯤ ꯀꯥꯎꯗ꯭ꯔꯤ ꯀꯩꯅꯣ ꯁꯟꯖꯨ ꯑꯊꯣꯏꯕꯤ ꯂꯩꯔꯦ ꯅꯨꯄꯥ ꯃꯆꯥ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯅꯁꯛꯁꯤꯡꯗꯣ ꯐꯖꯔꯤꯕ꯭ꯔꯥꯅ ꯀꯣꯔꯧ ꯉꯥꯟꯕ ꯂꯩꯔꯦ ꯅꯩꯔꯒ ꯂꯥꯛꯏꯀꯣ ꯒ꯭ꯔꯨꯁꯣꯜꯒꯥꯁꯦ ꯒ꯭ꯔꯨꯁꯣꯜ ꯂꯩꯔꯦ ꯁꯣꯝꯗ ꯌꯦꯡꯉꯛꯑꯣ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯁꯛ ꯎꯗ꯭ꯔꯗꯤ ꯃꯃꯤꯡ ꯀꯥꯎꯏꯀꯣ एडिसन लेरे किशन लेरे इस यामी काई थिगन मंगांग दे में मैकडोनल्ड का से एलिसन गेरिस जॉनसन लोयरा बन नोय मिलोय शुरबा कना वाले ओ सुम्मा कइना नोय नुपा की ग्रुप नुपी ग्रुप वइन खाइदों नारा वारी तौले बाबा नहाने उनरुदबगी वरी वदाई खर तौ याद्रबा कई स्कूल तमबा अमता हाइदरोसा ब्रिलियंट तमे नबोदिया थारनी हाइग्रे फाइ ओके लेडीज जॉनसन दी बगिंदा नकपदा फारे दुना लइयो मे चुमना किशन काय तमदोरा काय तमे सॉरी इजेप्ता नई जे एक्याम खरे एक्साइटेड ओइबे वाली जे सम पुल ले उना रे बदुइनेबा नंग कोरोंगान बजु इजेप्ता नंग जुआ ओके नबी मजागे काय काय दमेबा अथोय बिना एमएस ता नंग बुना नम काय नम तमने हाम दाइने ओ अदुनिने कैनोम हाइगिमनेबा दगी संजुना इजेप्ता विषयाना कायदा लक्ष्मी जुई जेप्ता शल्तीदा नबानी पुलिबा ओके विषयाना कायदा तमिनो हाबा नंगना इजेप्ता आइना खालीने नोइजे इहा हरावबो उदेना कैगिनो हागा दुम उना लेरेबा साकसिंजे इजेप्ता पुन पामजा जिंगिजु एमएस ता खरा पुन तौरेबा दुइनेबा वारी लोइग्रबो गसाइदगे कुइना उनारुदबाई वारी लोइग्रबा हाबा लोइग्रा फारे मा फोन ngauri miss ayo मिस करो मिस kana no si miss kana no si नंग मसा मियोय बदि अपाको बदि तुब
ꯉꯝꯕ ꯅꯠꯇꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯌꯥꯝ ꯋꯥꯕ ꯇꯥꯏꯃꯤꯡ ꯅꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯥꯏꯃꯤꯡ ꯅꯈꯣꯏꯅ ꯌꯥꯝꯅ ꯐꯠꯇꯕ ꯇꯥꯏꯃꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯇꯧꯕꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯠꯇꯕ ꯇꯧꯕꯗ ꯅꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯔꯦꯕ ꯅꯪꯅ ꯈꯪꯒꯗꯕꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯅ ꯁꯤꯌꯥꯔ ꯇꯧꯒꯗꯕ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯅꯪꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯁꯤꯌꯥꯔ ꯇꯧꯒꯗꯕ ꯅꯪꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯪ ꯏꯃꯥ ꯏꯄꯥꯗ ꯍꯥꯏꯕ ꯇꯜꯂꯒꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯪꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯂꯩꯗꯅꯀꯣ ꯑꯦꯅꯤꯊꯤꯡ ꯅꯪꯅꯕ ꯃꯤ ꯈꯔ ꯁꯤꯌꯥꯔ ꯇꯧꯒꯗꯕ ꯕꯠ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗꯅꯦ ꯅꯣꯏ ꯅꯁꯥꯅ ꯈꯪꯒꯗꯧꯁꯦ ꯑꯩꯁꯦ ꯐꯦꯜ ꯑꯣꯏꯔꯦꯅ ꯈꯟꯕꯗꯣ ꯑꯩꯁꯦ ꯍꯣꯠꯅꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯈꯟꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯣꯠꯅꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯈꯟꯒꯗꯕ ꯁꯥꯟꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯁꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩ ꯁꯤ ꯅꯤꯡꯕ ꯊꯝꯒ꯭ꯔꯦ ꯀꯥꯏꯅ ꯌꯥꯎꯗ ꯑꯩꯈꯣꯏ ꯗꯤꯖꯟꯅꯔꯤ ꯍꯥꯏꯕ ꯃꯤ ꯄꯣꯛꯈ꯭ꯔꯕ ꯑꯗꯨ ꯗꯦꯠ ꯃꯤꯟꯁ ꯅꯪꯅ ꯑꯣꯏꯒꯦꯅ ꯈꯜꯂꯤꯕꯁꯤꯡꯗꯣ ꯆꯞ ꯊꯤꯟꯕ ꯆꯠꯂꯣ ꯈꯪꯉꯕ ꯑꯗꯨꯗꯩ ꯇꯥꯔꯛꯑꯁꯨ ꯃꯣꯏ ꯑꯇꯩꯗꯩ ꯑꯗꯨꯝ ꯍꯦꯟꯒꯗꯧꯅꯤ ꯈꯪꯉꯤꯀꯣ ꯑꯗꯣ ꯑꯩꯅ ꯍꯦꯜꯂꯦꯅ ꯏꯒꯣ ꯅꯥꯄꯜ ꯀꯥꯕꯗꯤ ꯌꯥꯗꯦ ꯑꯩꯅ ꯇꯣꯜꯂꯦꯅ ꯈꯜꯂ ꯆꯠꯀꯗꯕ ꯃꯅꯨꯡꯗꯗꯤ ꯅꯪ ꯃꯅꯨꯡꯁꯤ ꯃꯌꯥꯝ ꯂꯩꯒꯗꯕ ꯀꯌꯥ ꯇꯥꯏꯀꯣ ꯑꯗꯨꯅ ꯑꯦꯕ꯭ꯔꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯁ꯭ꯀꯨꯜꯁꯦ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯃꯃꯥ ꯕꯕꯥꯅ ꯁꯨꯝ ꯀꯣꯏꯔꯛꯄ ꯉꯝꯗ꯭ꯔꯣ ꯉꯝꯒꯗ꯭ꯔꯣ ꯉꯝꯅꯤꯀꯣ ꯑꯗꯨ ꯃꯦꯟꯂꯤ ꯁ꯭ꯀꯨꯜꯒꯤ ꯍꯌꯦꯡ ꯇꯤꯆꯔꯁ ꯗꯦꯒꯨꯝꯕ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯣ ꯑꯗꯨꯗ ꯃꯃꯥ ꯕꯕꯥ ꯀꯧꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯁꯤꯗ ꯁ꯭ꯀꯨꯜꯗꯅꯦ ꯅꯪꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯑꯣꯏꯔꯣ ꯁꯩꯔꯦꯡ ꯁꯛꯄ ꯑꯣꯏꯔꯣ ꯄ꯭ꯔꯖꯦꯟ ꯇꯧꯕ ꯂꯥꯛꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯒꯗꯕ ꯆꯍꯤ 3 tammakpa yauri 2 tammakpa yauri sei class 1 dagi tammakpa yauri ma'am sida nakoina hana hek imagi tampatagi hek laitharapadagi tampi tambiba na thengnarapada oza miss madam sir ma'am si loi laksan badi ngamra ngami ko hujisa adu nakoina hik hen sawa apik pacing lokhong amadagi sela pacing sna ipa amada tilakana magi apik lokhong bu kaw kadra haba ha Apoy ko school do dai lamba oza sing bo ro madam ro saro ro school ki any school do da noi hek pung asuk tagi asuk pau noi school timing da thengna ba school ki manung da leiba mi oi sing do na koi na matam suk da kai khum da ba ngam oyu hage to ba yan dai ko aduna hojik khara kana honaro hayeng nungainaba hojik ta nungairaba hayeng mai ware si ma kya tare na si ma soidrabani aduna hojik ta noi mai tammi ma tamda khara dum kana honaro khara wana वाबा से लाइक पामा दने तौनिंग दो दो अदुनी वाबा सिंगो से तौनिंग बा नुंगाइना पारो हाय मै पुसिदा नुंगाइ तोनि अदुना मसि खंगना कोइ समिना सि अदुना नुसिदा बा कोइ वजा सिंग अमदि छात्र सिंग अंदर की Andalo. Asa ko na ka phamo me. Ado phamo ke dorage o yare. Abe. Sila phamina ro abe ti kauraga. Video ni hang jana ibani liwana Why makokto na hamis Mi me am sakto bo machine leng na thisa kai ha ba khwai no ba Hayai Ako ke horake Thikai yawa na pa Kay yawa na pa boy no Mi som na di hayai pam dra hayai khag re Phama ga na ma ge du mà ngang nói hơi kề nên xong ta tôm thì nói quay tôi nghĩ là à mà ninh tập phàm bị sát chữ dân phát dây cô Sai ko ma sai ni am dele ka bu duro. Ha. Na sai da hari ba me am do. Amu na ka bu duro. thank you tele na mamam so tao ramoy o za sing kia pamba angang sing Noi na hajaba. hay za ba mamam Amam da tarong gero si da. Ngasi di am tapni ka. dance lagi ho raja dance lagi not lemis cái hành đấy gì kìa lo cái na han đâu cái hay no